콩국전에 동 질러봐. 스타일. 집에 안 오고 돌래. 꼼라 마반 사비 말래. 어. 아두기네 시 앙오버 끼리 미암스. 아이 cái nồi 하는 게 없네. 이거 또 운다기 왜니 막 꼬박꼬박가. Sisi ang ngouba cái nồi mà sale lấy am phật bấm sale orchid. Ha. Solo ai cô chú copy. 송이 흰 건지 장다가 양贵래.贵래 디냐. 농수 따봐 한덕디. 또. 파디곰 지장 칸데 허럭히드래. 사이즈 팠다봐 빠션 바 허우그래. ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯀꯩꯅꯣ ꯊꯥꯕ ꯃꯌꯥꯝꯗꯨ ꯌꯦꯡꯁꯤ ꯆꯣꯡꯈꯠꯄ꯭ꯔꯥꯅ ꯅꯣꯡꯁꯤ ꯇꯥꯈꯠꯂꯛꯏ ꯈꯔ ꯁꯨꯝ ꯇꯥꯔꯝꯕꯗꯩ ꯇꯝ ꯇꯥꯈꯠꯂꯛꯏ ꯀꯟꯈꯠꯂꯛꯏ ꯁꯤꯁꯦ ꯃꯄꯥꯟ ꯁꯥꯔꯤ ꯃꯌꯥꯝꯁꯤ ꯄꯥꯜꯂꯅꯤ ꯑꯃ ꯗꯦꯠ 14ꯒꯤ ꯆꯩꯔꯥꯎꯕꯗꯣ ꯃꯗꯨꯗꯤ ꯅꯪꯒꯅꯤ ꯅꯠꯇ꯭ꯔꯥ ꯗꯤꯜꯗꯁꯨ ꯆꯣꯡꯈꯠꯂꯦ ꯀꯥꯏꯅꯗꯤ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅꯗꯤ ꯎꯗ꯭ꯔꯦ ꯀꯩꯅꯣꯗꯤ ꯌꯥꯝ ꯍꯜꯂꯕ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯁꯤꯗ ꯊꯕꯤ ꯄꯥꯜꯂꯦ ꯊꯕꯤ ꯍꯧꯔꯦ ꯇꯣ ꯑꯃꯗꯪꯒ ꯍꯧꯔꯛꯑꯦ ꯇꯨꯀꯠꯆꯩꯌꯦ ꯑꯣꯏꯕ ꯁꯤꯁꯤꯅ ꯇꯣꯃꯦꯇꯣꯗꯣ ꯌꯦꯜꯂꯣꯗꯣ ꯌꯨꯝꯗꯩ ꯄꯣꯔꯛꯄꯗꯣ ꯁꯤꯗꯤ ꯀꯩ ꯃꯔꯨꯅꯣ ꯍꯧꯔꯛꯑꯅꯤ ꯁꯦꯂꯔꯤ ꯌꯥꯝꯗꯤ ꯍꯨꯟꯈꯤꯕꯅꯦ ꯑꯗꯣ ꯈꯔ ꯍꯧꯔꯛꯄꯗꯨꯅ ꯑꯗꯨꯝ ꯇꯤꯡꯊꯣꯛꯅꯕ ꯌꯥꯅꯤ ꯌꯥꯝ ꯐꯖꯔꯦ ꯁꯤꯗꯤ ꯔꯣꯁꯃꯦꯔꯤꯁꯦ ꯄꯨꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯄꯣꯔꯛꯀꯦ ꯑꯁꯤꯁꯦ ꯃꯥꯗꯔ ꯄ꯭ꯂꯥꯟꯇꯣ ꯑꯁꯤꯗꯩ ꯀꯛꯑꯒ ꯄꯣꯔꯛꯀꯦ ꯔꯣꯁꯃꯦꯔꯤꯗꯤ ꯑꯗꯨꯝ ꯍꯧꯕꯅꯦ ꯏꯁꯤꯡꯗ ꯍꯥꯟꯅ ꯊꯝꯃꯦꯕ ꯑꯩꯅ ꯃꯣꯏꯒꯤ ꯃꯈꯥꯒꯤ ꯏꯆꯦ ꯃꯍꯣꯏ ꯆꯔꯆ ꯆꯠꯂꯝꯒꯅꯤ ꯊꯣꯡ ꯂꯣꯏꯅ ꯂꯣꯜꯂꯦꯗꯣ ꯈꯤꯇꯪ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯣ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯅꯣꯡ ꯃꯔꯤꯛ ꯈꯔ ꯇꯥꯔꯒ ꯐꯖꯗ꯭ꯔꯥ ꯅꯍꯥꯟꯒꯤ ꯆꯕꯨꯟꯗꯨꯅꯤ ꯇꯥꯃꯣꯅ ꯅꯣꯡ ꯆꯣꯠꯂꯅꯤ ꯇꯥꯔꯅꯤ ꯋꯥꯎ ꯈꯨꯆꯥꯎꯁꯦ ꯐꯖꯗ꯭ꯔꯦ 와 ꯄꯣꯝ ꯁꯥꯠꯅꯕ ꯀꯥꯏꯗꯨꯅꯤ ꯀꯩꯕ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯖꯔꯦ ꯂꯩ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯑꯣꯏꯔꯕꯅꯤꯅ ꯅꯣꯡꯒꯁꯨ ꯌꯥꯝ ꯇꯥꯕꯒꯤ ꯌꯨꯝꯂꯣꯝꯗꯁꯨ ꯌꯥꯝ ꯇꯥꯏ ꯍꯥꯏꯗꯥꯏ ꯅꯣꯡꯗ ꯀꯩꯗꯧꯔꯒꯦ ꯁꯤ ꯋꯥꯇꯔꯃꯦꯂꯟꯁꯦ ꯈꯥꯏꯗꯣꯛꯑꯦ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯀꯟꯅ ꯁꯤꯠꯂꯦ ꯑꯁꯤ ꯊꯣꯡꯅꯥꯎꯁꯨ ꯂꯣꯟꯖꯟꯁꯦ ꯀꯩꯅꯣ ꯑꯃ ꯂꯩꯗꯥꯏꯅꯦ ꯂꯩꯆꯤꯟꯅ ꯑꯣꯝꯕꯗ ꯑꯗꯨꯃꯥꯏꯅꯅꯦ ꯂꯩꯆꯤꯟ ꯄꯥꯏꯕꯗꯣ ꯃꯩ ꯊꯥ ꯃꯩꯈꯨ ꯄꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯥꯏꯖꯥꯠꯅꯤ ꯂꯣꯏꯔꯦ ꯋꯥꯇꯔꯃꯦꯂꯟ ꯆꯥꯗꯣꯏꯁꯤꯒ ꯋꯦꯗꯔꯁꯤꯒꯕ ꯁ꯭ꯄꯨꯟ ꯍꯥꯄꯛꯁꯤ ꯁꯤꯒꯤꯁꯤꯅ ꯁꯤꯡ ꯀꯩꯀꯩꯅꯤ ꯏꯁꯤꯡꯗ ꯇꯤꯡꯉꯝꯃꯤꯅꯤ ꯁꯤꯗꯩꯁꯤꯗ ꯆꯅꯝꯒ ꯁꯤꯡꯒ ꯑꯩꯅ ꯃꯅꯝ ꯀꯜꯂꯦꯅ ꯁꯨꯃꯥꯏꯅ ꯀꯨꯞꯁꯟꯕꯅꯦ ꯑꯗꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯔꯥ ꯂꯩꯔꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛꯄ ꯐꯗꯤꯒꯣꯝ ꯈꯔ ꯂꯩꯔꯦ ꯑꯇꯣꯞꯄ ꯐꯗꯤꯒꯣꯝꯁꯨ ꯂꯩ ꯁꯨꯝ ꯍꯦꯛꯇꯣꯛꯄꯅꯦ ꯑꯗꯨꯒ ꯁꯤꯅ ꯉꯥ ꯊꯣꯡꯅꯕ ꯉꯥꯛꯇꯪ ꯂꯩꯔꯒ ꯊꯣꯡꯉꯅꯤ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯁꯤ ꯀꯩꯅꯣ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯅ ꯑꯗꯨꯝ ꯉꯧꯈꯠꯂꯒꯦ ꯇꯥꯃꯣ ꯏꯔꯨꯕ ꯈꯣꯠꯄ ꯑꯗꯒꯤ ꯈꯣꯡꯎꯞ ꯁꯦꯡꯕ ꯑꯗꯨ ꯑꯗꯥ ꯆꯪꯉꯦꯕꯀꯣ ꯁꯤ ꯉꯥꯁꯦ ꯅꯠꯇ꯭ꯔꯦꯌꯦ ꯉꯥꯁꯤꯗꯤ ꯑꯩ ꯆꯥꯅꯤꯡꯒꯗ꯭ꯔꯥ ꯀꯥꯏꯅꯒ ꯀꯩꯀꯩꯅꯣ ꯇꯧꯕꯤꯔꯝꯕꯖꯥꯠꯅꯤꯗ ꯁꯤꯁꯤꯅ ꯑꯍꯤꯂꯥ ꯂꯩꯔꯛꯄꯗꯨꯅꯦꯕ ꯑꯍꯤꯂꯥꯅꯦ ꯍꯥꯏꯕꯅꯦꯕ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯉꯥꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯁꯦ KG 9 ꯇꯥꯔꯝꯒꯅꯤ ꯑꯗꯣ ꯃꯣꯏꯒꯤ ꯉꯥꯗꯣ ꯎꯏꯗꯅꯀꯣ
ꯆꯥꯎꯋꯤꯗꯅ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯀꯦꯖꯤ ꯑꯃꯒ ꯒ꯭ꯔꯥꯝ ꯈꯔ ꯈꯛꯇꯅꯤ ꯀꯦꯖꯤꯗ 400 ꯄꯤꯌꯦꯕꯀꯣ 440ꯗ ꯀꯩꯅꯣꯝꯗꯅꯦ ꯂꯧꯔꯛꯄ ꯑꯗꯒꯤ ꯁꯤ ꯁꯦꯝꯃꯦ ꯑꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯅ ꯆꯤꯛꯀꯟꯁꯦ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯕꯅꯤ ꯃꯥ ꯂꯣꯏ ꯁꯦꯝꯕꯤꯔꯝꯃꯕꯅꯤ ꯑꯩ ꯉꯧꯕꯤꯔꯒꯦ ꯑꯗꯨꯗꯅꯦ ꯉꯧꯔꯁꯤ खरा खरा मुंजगले चनमगा सिंगसे हापा यार कꯩꯅꯣꯁꯦ ꯃꯔꯨ ꯃꯔꯥꯡꯁꯦ ꯁꯤꯒꯤꯁꯦ ꯀꯥꯎꯉꯝꯗꯕꯤ ꯍꯥꯏ ꯌꯨꯅꯤꯛ ꯁ꯭ꯄꯥꯏꯁꯦꯁ ꯑꯩ ꯍꯧꯖꯤꯛꯇ ꯄꯦꯀꯦꯠ ꯍꯥꯡꯗꯣꯛꯇ ꯉꯥꯏꯔꯤꯕꯀꯣ ꯅꯍꯥꯟ ꯂꯥꯛꯄꯗꯨꯅꯦ ꯌꯨꯝꯗꯒꯤ ꯄꯤꯔꯛꯄꯗꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯆꯜꯁꯤꯗ ꯊꯥꯔꯦ ꯃꯆꯜꯁꯦ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯍꯥꯡꯕꯅꯦꯕ ꯁꯤ ꯈꯔ ꯁꯤꯖꯤꯟꯅꯔꯦ ꯃꯆꯜꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯄꯥꯝꯗꯦꯕ ꯁꯤꯅ ꯍꯦꯜꯂꯦꯕꯀꯣ ꯍꯥꯎꯕꯁꯦ ꯑꯗꯨꯒ ꯃꯣꯔꯣꯛꯀꯤ ꯁꯤꯅꯁ ꯃꯣꯔꯣꯛꯀꯤꯁꯤꯁꯨ ꯁꯤꯒꯤ ꯀꯥꯎꯉꯝꯗꯕꯤꯁꯦ ꯁꯤꯁꯤꯅꯦ ꯔꯦꯗ ꯆꯤꯂꯤ ꯄꯥꯎꯗꯔꯁꯦ ꯁꯤ ꯍꯥꯎꯋꯤ ꯁꯤ ꯑꯗꯨꯝ ꯊꯥꯛꯄ ꯌꯥꯝ ꯁꯥꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯀꯩꯝ ꯁꯥꯗꯕ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯁꯤꯅ ꯌꯨꯝꯗꯒꯤ ꯄꯤꯔꯛꯄꯗꯣ ꯁꯤꯅ ꯍꯥꯟꯅꯒꯤ ꯂꯣꯏꯁꯤꯜꯂꯛꯄ 90 ꯒ꯭ꯔꯥꯝꯒꯤ ꯁꯤ ꯑꯅꯤ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯅꯤ ꯃꯆꯨ ꯍꯥꯞꯈ꯭ꯔꯦ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯄꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯇꯛꯈꯥꯏꯕ ꯃꯀꯨꯞꯇꯣ ꯑꯗꯨ ꯁ꯭ꯄꯨꯟ ꯃꯆꯥ ꯄꯤꯛꯄꯗꯣ ꯑꯗꯨ ꯑꯅꯤ ꯑꯃ ꯍꯥꯞꯄꯦ ꯁꯤ ꯂꯣꯏ ꯃꯨꯜꯂꯛꯑꯦ ꯃꯁꯥꯒꯤ ꯊꯥꯎ ꯊꯥꯗꯣꯔꯛꯑꯦꯅꯀꯣ ꯑꯗꯨꯗꯤ ꯆꯤꯛꯀꯟꯁꯦ ꯍꯥꯞꯆꯟ ꯌꯥꯔꯅꯤ ꯃꯨꯜꯂꯛꯄꯁꯤ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯃꯤꯛꯁ ꯑꯃ ꯇꯧꯁꯤ ꯑꯣꯀꯦꯒꯤ ꯑꯉꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯅꯤꯡꯉꯦꯒ ꯍꯥꯏ ꯍꯥꯎꯗꯣꯏꯅꯤ ꯑꯣꯀꯦ ꯃꯥꯟꯕ ꯃꯥꯟꯗꯕ ꯍꯥꯏꯕ ꯈꯪꯗꯦ ꯁꯤꯒꯤꯁꯦ ꯁꯥꯡꯗꯣꯔꯛꯄꯗ ꯎ ꯃꯣꯔꯣꯛ ꯃꯅꯝ ꯐꯖꯅ ꯅꯨꯡꯁꯤꯕ ꯈꯨꯗꯦꯛꯁꯤꯅ ꯇꯧꯁꯤ ꯁꯥꯔꯗꯤꯅꯦ ꯑꯣꯏꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯅꯤꯕ ꯁꯨꯝ ꯄꯥꯏꯗꯕꯅꯤ ꯌꯨꯝꯗꯒꯤ ꯄꯤꯔꯛꯄꯗꯣ ꯐꯖꯗ꯭ꯔꯥ ꯀꯔꯝꯕ ꯂꯧꯁꯤꯒꯦ ꯁꯤ ꯂꯧꯔꯁꯤ ꯀꯩꯝ ꯇꯧꯗꯣꯏꯁꯤ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯎꯕꯤꯗꯨꯅꯤ ꯁꯨꯃꯥꯏꯅ ꯊꯝꯕꯁꯤ ꯀꯨꯏꯅ ꯊꯝ ꯌꯥꯏꯕ ꯁꯤꯗ ꯍꯥꯞꯆꯟꯁꯤ ꯏꯁꯤꯡ ꯈꯔ ꯈꯔ ꯊꯥꯗꯣꯛꯄ ꯍꯧꯔꯛꯑꯦ ꯃꯍꯤ ꯌꯥꯎꯗꯕ ꯑꯣꯏꯗꯣꯏꯅꯤ ꯃꯔꯛꯁꯤꯗ ꯁꯤ ꯆꯥꯔꯝꯃꯤꯅꯦ ꯀꯩ ꯍꯥꯏꯅꯣ ꯕꯨꯙꯥꯅꯤ ꯕ꯭ꯔꯣꯁ ꯍꯥꯏꯔꯣ ꯋꯦꯐꯔ ꯋꯥꯂꯥ ꯁꯤꯒꯤ ꯀ꯭ꯔꯤꯁꯞ ꯗꯤꯂꯥꯏꯠ ꯑꯩꯈꯣꯏꯒꯤ ꯄꯟꯆꯔꯇꯟ ꯇꯥꯏꯞ ꯈꯔ ꯁ꯭ꯋꯤꯠ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯅꯤ ꯑꯗꯨ ꯃꯅꯨꯡꯗ ꯀꯩꯅꯣ ꯌꯥꯎꯔꯦ ꯀꯤꯁꯃꯤꯁꯅꯦ ꯀꯦꯁ꯭ꯌꯨꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯦ ꯄꯤꯅꯠꯁꯤꯅꯦ ꯄꯤꯅꯠꯁꯦ ꯍꯥꯎꯋꯦ ꯀꯩꯅꯣ ꯑꯣꯏ ꯀ꯭ꯋꯥꯂꯤꯇꯤ ꯐꯕꯒꯤꯅꯦ ꯀꯩꯅꯣ ꯍꯥꯎꯕꯗꯣ ꯑꯣꯏ ꯊꯨꯝꯗꯤ ꯈꯤꯇꯪ ꯊꯨꯝꯇꯛ ꯇꯧꯋꯦ ꯎ ꯃꯣꯔꯣꯛꯁꯦ ꯑꯩꯅ ꯁ꯭ꯋꯥꯏꯕ ꯑꯗꯨꯝ ꯀꯛꯑꯦꯕ ꯑꯗꯨ ꯃꯔꯣꯛꯄꯨꯗꯤ ꯌꯥꯎꯔꯤꯌꯦ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯀꯩꯅꯣꯝꯃ ꯃꯦꯠꯄ ꯈꯣꯠꯄ ꯇꯧꯅꯤꯡꯉꯁꯨ ꯍꯥꯏꯅ ꯁꯣꯝ ꯁꯥꯏꯗꯁꯦ ꯍꯋꯥꯏꯖꯥꯔ ꯐ꯭ꯔꯦꯁꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨ ꯃꯦꯠꯅꯤꯡꯉꯗꯤꯅꯅꯦ ꯈꯔ ꯈꯥꯛꯄꯅꯦ ꯍꯣꯔꯦꯟ ꯆꯥꯅ ꯈꯤꯇꯪ ꯂꯥꯡꯅꯤꯡꯗ ꯆꯥꯈꯤꯗꯣꯏꯁꯦ ꯑꯗꯨꯒ ꯁꯤ ꯃꯅꯤꯡ ꯁꯥꯏꯗꯇꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯁꯨ ꯃꯅꯤꯡꯅꯦꯕ ꯁꯤꯁꯤꯁꯨ ꯌꯥꯝ ꯆꯥꯎꯈꯤꯕꯅꯦ ꯁꯨꯝ ꯊꯝꯕꯗꯩ ꯈꯔ ꯀꯪꯖꯔꯝꯅꯦ ꯑꯗꯨ ꯁꯤ ꯑꯩꯅ ꯀꯥꯇꯤꯅ ꯀꯛꯑ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯔꯣꯛ ꯀꯩꯀꯩꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯔꯁꯨ ꯉꯥꯎꯗꯦ ꯁꯤ ꯑꯣꯠꯁꯤ ꯐꯖꯅ ꯃꯍꯤꯒ ꯊꯣꯛꯑꯕꯅꯤ ꯑꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯤꯗꯩꯁꯤꯗ ꯃꯥꯅ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯑꯣꯠꯄꯗꯒ ꯆꯣꯡꯉꯒ ꯀꯥꯞꯊꯣꯔꯛꯄꯗꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯣꯛꯑꯣꯏꯗꯧꯔꯤꯅꯤ ꯁꯨꯕꯒꯤ ꯑꯃꯨꯛ ꯇꯧꯗꯣꯔꯤꯕꯅꯤ ꯑꯗꯨ ꯑꯃꯨꯛ ꯑꯗꯨꯒꯤ ꯑꯩ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯣꯠꯂꯤꯅꯦꯕ ꯁꯨꯝꯕꯁꯦ ꯁꯤꯗꯤ ꯍꯣꯔꯦꯟ ꯍꯥꯞꯁꯦ ꯉꯔꯥꯡꯗ ꯍꯥꯞꯆꯤꯜꯂ ꯊꯝꯃꯝꯃꯤ ꯃꯥꯜ ꯇꯥꯃꯣꯅ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯑꯊꯦꯡꯕꯗ ꯊꯣꯛꯂꯛꯀꯥꯟꯗ ꯎꯏꯕ ꯊꯥꯗꯣꯏꯅꯤꯗꯅꯀꯣ ꯃꯈꯣꯡꯒꯁꯦ ꯀꯛꯈ꯭ꯔꯒ ꯑꯂꯨꯗꯣ
Macam macam tu mangan ida. Tangkai dan tahu siapa mari thok ko siapa ida. Selesai. Kitchen jam big bay ni, nanti di side deh tripod thamma kan, number dah loh, nama yaw biar ni, guys yaw na. Nanti dia yaw lagi yaw, itu terus nama yaw lagi yaw, kita tak boleh. Siap selesai. Kamu sudah ikut napa ada loh je, thang ikut selesai. Semuanya. Macam yaw ni. Tunggu thams. Chắc thằng gật khe hồi giờ si hấp rất là xí anh hồi giờ ròn nó quất khơi bên này mãi nó đâm thay ra rất lào nó qua mãi thầm phải đi gom rồi lên nó man thuê rồi nó qua rồi cái tissue đó cái để gom cho là cái cái nó rồi để giảm cái hấp kia rồi mãi gom cho lên à rồi container sẽ hấp mà rồi mà copy cái này cái này yaw manung da hapaga tham sita di kuina tham ya ya pot banana chips thapak pai dun Kashmiri law mix powder da adun color thajana da sigi ngam bana sigi he he low ban sigi thajana da sim hap sigi cha di na ma chu thajaba wai jana ko Đang ra mấy cái một phần thì tân là này hay biết được loại cái sẽ đấy thế xin sao cái glass sắp thắc cái lùm đó ngay bông bông xả bạ để cái nhà là cái thắc có sự hào ấy khai ra lùm đang khai ra cái nhà đó thì đúng không thắc có đúng ngay tiền Siang pasare, oil na pas na separate tore. Ato hogdi se losh la kadrom ni na sigi ka no se kitang thak se de ko na machol di da hapsun bani do Sichuan peppercorn se. Si khai lok tho ga na khon da crush tore se. Ato ga hap se. Chicken ngau bo yam sana ba ne. Kai hai ri bo ki do main to ba manam do main nu shi ba nam me ba. Do ga satak to bo mo rok de na ma su yawe. Korean adu gi lai ba ngau bo thing na ba di ma pa sing to hao jan As manang kunung si ma koi hairi bo khai dorok po do mai nam manam si hang ma se si ma thak sai chali sing ji yam hen jen jaba kang bu du ni ba o oi ju oi roi da ba da yam kai nom di hai ning ba do sare he si dai se ne chanam kitang hap do ma pum adu ka hau dai jo du suam na Sare, suka saning ya dah na. Aduh, taram ni mesti kerja na. Aduh, ko, besla dom ni besla dah. Aduh, kau macam apa nice chat. Peppercorn mana mesti as kunung sih ni. Hawai saja umur kau kita mesti saning kan dro. Ya, hari kan ni saya kang dah na. Kau thama. Kau no. Kamu ngarang puttai na, ningjang berapa? Ini yang kerja kerja. Sih kerja mana? Tapi na fiction kali, kerja am terus ni, saya mau kerja am beri. Kerja ni, ngaji kai salah ini, saya minta betul buktoran itu. Kalau mel tu bohong itu, kai seperti itu. Luar salah. Ai cái tomato xem cái thùng cái tăng hấp cái chăm bạc cái tăng hấp rất là nhiều đấy. Cái tao muốn hỏi trả miệt đây xem bây giờ. Wow, là gì nhỉ? Chị rồi anh thầm bị cái đấy. Mình tao đấy tao. Ngài nó sao? Ngà gì mà tao ôn đây này. Sao cứ đi học bù à? Chắc hấp ra thì cái chắc hấp thì dùng thắc cái cái mà nên lôi đi. À đây cái xí nó umur cái tăng cái nè thùng cái mà nó này khai đấy. Duga xí cái nó hỏi trả fresh to. Mít là cái nó mà yam chuồng bị tôi muốn tao lên ngoài rồi. Nhà đấy, bây giờ tôi hàng đồ khác. Coi chứ bây giờ nó phải ăn pul là vậy. Bây giờ stock tôi yam lấy ra này. Quả,
kainom tawbada dum pullamne sisina sina yam kana swa mari ga sare leptre ba oye sidi ha rana hele haidi kani ha spoon am da bebe uba dune dai thoi du yam sane sida fajaye Adi pak sa ko. Adi je ki tomato do sa do. Ya ba. Sima loire mix tawra dagi sisina thung danga hape kano je si phutna ba. Tina tamong sembiren. Si phut pa si hawe si hangam si di. Akoi yum da phang ba hangam dum ba du na te si yela su na te. Adagi chumna gi hangam su na te kopi ke oi toy manam dongan ba am su nam. 통부대 하고대 숭아하고대 만나면 두 만남 보이도 없나 그래도 지 풋비 짜남네 봐 뭐이게 막 통에다가 아빠가 쓰디 알아 아빠가 해고 가지고 오면지나 짬통 거막 이런 거 보면 하면 뭐 인탐만 막 이런 말 이런 거 붙었지 호망도 그렇게 강나 아버네 Hãy thẳng xí hả cái hả phía nó thì đâu mày hai bên mày cái thằng sẽ lấy đấy nè cái nó cái xem bao đâu tomato tamo cha tao này chứ anh là cái champra thùng cái đang hấp bể champra đi hồi dịch ngạc quá lên là có chắc cha bao đâu cái thằng đồ có phải lôi chuyện thôi Champra di ma thakta kitang kak sumjan bi da adumai tawraga chaba em hawi ba aduga sina iron ba se ngarang ge ne ba hawai ngak chowman bi habra adugi hawai do aduna kaino gi mahut silaga khatang hape kari ba hawai bi gi adagi yongchak ne kokha alu hapra ngarang iron ba do kokha hapra o kawarman ꯈꯦꯠꯄꯗꯣ ꯀꯧꯈꯥꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯣ ꯈꯔ ꯀꯪꯉꯝꯅꯤꯅꯅꯦ ꯑꯗꯨꯒ ꯁꯤ ꯈꯤꯇꯪꯒ ꯍꯧꯖꯤꯛ ꯁꯤꯛꯆꯜꯂꯒꯦ ꯀꯔꯤꯕ ꯁꯤꯁꯦ ꯃꯃꯤꯡꯒ ꯂꯣꯏ ꯀꯥꯎ ꯅꯥꯎꯁꯦꯛ ꯄꯪꯍꯥꯏꯁꯨ ꯂꯩꯗ ꯁꯤꯅ ꯉꯥ ꯊꯣꯡꯕꯁꯦ ꯉꯔꯥꯡꯁꯦ ꯑꯩ ꯑꯃꯨꯛ ꯄꯥꯛ ꯆꯥꯗ꯭ꯔꯕꯗꯨꯅꯅꯦ ꯑꯗꯒꯤ ꯁꯤꯅ ꯉꯁꯥꯏꯒꯤ ꯆꯤꯛꯀꯟꯗꯣ ꯁ꯭ꯋꯥ ꯃꯅꯝ ꯈꯨꯅꯨꯡꯁꯤꯌꯣꯅꯦ यार से हफ्ता लगे अदुगा प्लेटिंग से फजना मुसल मंगा सीरे बा चली जाते जा उदी लेरी केले राहुल चला मने ngara ni kan nai bene ma lai re hujiki aphut padu yam thu bani da manin kap sale si je lomba ki chan gare se lomba ina khiam bai do makhok to sima lai re singa sai ki nga do lai re hawa cha me padu lai re si sine na hai sumaina 사람들이 숨들이 누아이티브 그리 상거지 되게 스나 과이되게 하오바 아시디 산데기 런스디 마이다니 하베디 농주 그노 떨어님나 농주 따래 붕엄맘매 그래 탱거나 수마이나 마텐 그래 떨어가 싸지 누아이나 이 하르니나 과 아직 포도 없는 호부디 양자네. 야래 러시라게.